Suklay leiramdaba Anglo Kuki war ge nanghongna maming amu onthokre. Kuki singna suklay leiramdaba Anglo Kuki war centenary ge sajilambagi wathok loidringai sairakta amu Anglo Zomi war haina nanghongna maming onthoklamne. Kuki singna tawningbata tawba onthokningba sengdokningba matamda hekta semdokpa asigumba thabak thauramsing asi mari leinaba singna athuba matamda miyeng changbiyo. History laitana nampu hapuda history semnaba hotnariba sing asigi mathakta athuba matamda legal gi oiba thabak lokhatpiyo. Wathok oikraba nupa ama sakhangdabana makhong animakta nokmaina kaplamle. Yaripo police station gi manung chanba pesi singlaki khongnang makhongda masakhangdaba singna ngasi nungthil nupa ama makhong animakta nokmaina kaplamle hairi. Pawasina hai thogdo asing ngasi nungthil pung mari rom tabda thokhibani mafaiganda nokmaina kaplambadagi soklaba nupa adu Yaripo CIC gi ambulance da sije hospital da pukhatuna laikana ki hairi. Police tagi phangba pawna hai nokmaina kaplambadagi soklaba nupa adu Imphal East district ki hangang mayai laikai dagi khoinaijam Romario se hikunmari apokpa KS Romi kawi. Kanana karigidamang nongmaina kaplamibano haiba hujimaki oina khangba ngamdragasu Romario sakhangdaba sing aduna atopa mafamdagi puraklaga pesi khulgi crematorium laiba pesi singlak hairaga khangnaba mafam adugi lambi mataida hoba khongnam pangbi amagi makhongda maphoigal animakta nongmai maru amamang kapsilamlaga hundoklambani hairi. Paw adu tabaga Yaripo police ki team ama mafam aduda changsinduna CICI report ta pukhalaktuna ahanbagi ana layeng chatharaba matungda Imphal gi Sije hospital da pukhatuna makhatana ana layeng chathari hairi. Ningsing bayabadi KS Romario se hi asigi July thada nupi anganga mari leinaba thogdo amada tampaki lalholup amana makhoigi custody da thamduna wahung pahung chatharaba matung chahi nauriba oibana akanba warning piraga laikai gi club amadi maira paibi singda khusina khabagi thogdo amadi laikhabani. Lalholup anina thinglakpadgi STDCM gi public convention pangthokhidre. Maitaina ST Sandri Fauba Hanbalaitana Sanction Kigani STDCM Scheduled Tribe Demand Committee of Manipur gi lising makhada Manipur gi yellow furup ama oriba maitaibu Scheduled Tribe ki lista yawhanabagi matangda miyangi oiba soba khana nainabagi meefam ngasi palace compound leiba iboy ama sumang lila sanglenda pangthognaba sem saramba adu lalholup anina athingba pirakpadagi pangthokhidre. Nongmagi oiba miyamgi meefam asi ngasi ayupung trama thoi taba matamdagi pangthoknaba sem saduna lakpani. Meefam asi saru yanabagi damakta tongan ba thapa mafamdagi miyoi kaya laktuna sanglen asida tinba haurakhi. Meefam asi pangthoknaba dice member sing laknaraba matung meefam asi pangthokpa yaroi haina sakhangdaba singna lalholup anigi ming sizinaduna athimba thamlable. Maram asina meefam asi matang kaktana yaithokle haina coordinating body on Scheduled Tribe Committee demand of Manipur gi maikaidagi laukthokduna khanghalaki. Amarumda ngarang ahing STDCM gi general secretary gi mayumdasu nungna thongjilamba amadi mahaki mobile phone da ayu anganbada call tawraktuna meefam asi pangthokpa yaroi haina khanghalaki hairi. Meefam asigi matangda coordinating body on Scheduled Tribe Demand Committee Manipur gi convener Waikhom Ananna hai maitaibu Scheduled Tribe list channana ba kumja lisingani 33 dagi hauraga demand asi tanduna lakhibani. Matam adugi sip petrol oibiramba ahal ibungo yumna Mohendro gi makhada maitai singi tungi asagi maingal chukhat piramkhibani. Masigi matung tarakpada ahal ibungo Moirangthem Nogdalen khomba hairiba ahal ani asina committee asi ningkhatuna matam adugi Prime Minister Manmohan Singh da memorandum thaduna maitaibu ST list chalhanbiu haiduna taksinduna lakhibani. Haukiba kumja lisingani trahomdoi dagi hauraga Manipur lengakna recommendation thabiu haiduna committee asina demand tawduna lakhibani. Demand asi haujingmaksu makha chathari ayetpa apanba kaya marum thengnarabasu demand asi phangdri fawbadi adumak changsin khigani. Ngasigi meefam asi mapung phana pangthoknabagi damak committee asina numit kayani gi mamangdagi sillangduna lakhibani. Loinana miyambusu saruk yabinaba media gi khuthangdagi kayara khana paujel pikhibani. Adubu ikhang khangogdana committee asida fall call amadi ngarang nongyai matungda committee asigi general secretary yumdak sakhangdaba khara laklamlaga nung thomjilamba wahai wata kaya marum su lauksillamki. Masina maram oiraga ngasi ayuk pung 8 tabadagi hauraga iboy ama sanglenda committee asigi emergency meefam ama kauduna pangthoki miyangi damak yaifanaba thabak khara tawbada ayetpa apanba lakpa haibasidi mahausani. Committee asina demand asi phangnabagi damak sahi 10 hena khangduna laklabani makhata nasu hanbalaitana honakhigani. Ngasi meefam yawnabagi damak athapa mafamsingdagi lengbiragliba pumnamakpu thagatli.
ngarang numidang sakhangdabasing aduna committee asigi secretary gi yumda nung thomjillamduna irang sagatpa yaroi haiba wafum lauramki masigi matung sakhangdaba mioi kharana phone tawraklaga lalholup ani gi ming sijinaraga convention asi pangthokpiganu haina khanghalakibani adubu STDCM gi mifam amsigi damak tha amagi mamangdagi mangjongna media gi khuthangda campaign chathaduna laikhrabani haiba wafum khanghanki adubu asigumba fibam asida ngasi mifam pangthoklamdai asida athimba pirakliba asi kupna khanaraba matung linsu siba sai su tektaba haiba wafam aduda warep ani khak laukhibani warep sing adudi ngasigi mifam pangthokpa yaru haiduna thinglakliba lalholupsing aduga muknaduna leibagi mahuta mifam asi matang kaktana yaithokpa amasung ani subadana mifam asi yaithoklabasu demand asi fangnanaba miyanga loinana changsilakhiba khongjangsing hanba leitana changsinduna pandam asi fangnaba hona minaba haiba asini haikhe ningsing BI SDTCM na kumjali singani train thoidagi hauduna lamdam asigi yelho furup ama oiriba maitai bu India gi constitution gi makhada ST list sanana bahaiduna center amadi Manipur lengang ta taknaduna lakhibani ST list yawhanaba gi ahan ba khongthangdi Manipur lengang na center da mathok taba ethnography amadi socio economic report ka loinana recommendation ama thagadabani India lengang na su Manipur lengang ta kumjali singani trahum dogi me kunmatoi da recommendation thara haina khanghal laiki ngasi fawda committee asigi maikaidagi Manipur lengang recommendation thabiu haiduna taknaduna langli loinana ST list yahonabagi manungsanna hauji state asida phamnaiba oriba ruling party amasung opposition party gi MLA singda memorandum pisinduna recommendation thabiu haiduna khongjang kaya ama changsinkhre masigi paukhum oina su majority oina maitai mitai ST list sanba haibasi support tawi haina su phongdokhiba laikhrabani